Chahi anoba changle hojik se 2024 ne ba koi 2023 22 21 koi chahi hokiba mayam asida koi mioi ke ama kalam gani ba ai asi tauge adu tauge ai handak chahi di masi taugani haina chahi di adum hokiba tawwa ngamdaba handak chahi asida ai wari macha matang mayam dali jerak ke ba masi di wari ase taraba tungda nakoi wakalo da khajik tang oiraga su ahong bala kadra haina khaliba koi gi ningthau ase mase atopa ningthau amagi mafamda manakta koiba chatpani ba mana ningthau asigi manakta koiba chatlaba tungda nong nini leiraba matungda ningthau asina mayumda halakpagi matang asida ngasagi atopa ningthau aduda ekhagi tenawa ani khak pirakpani ba ngasagi ningthau ado tenawa ani do puduna magi ningthau sangyawna lakleba ningthau sangyawna laklaba tungda ngasagi ningthau asina tenawa adubu senana magi damakta mabu yengsanbagi damakta mi ama thambani ba matam khagi matungda ekogi tenawa ase yengsalliba nupa ase masigi mana asida ningthau asina laaga hangbani ba kamdauri tenawa singdi fajana chariba pairiba natra haiduna nasagi ekogi tenawa ujek adubu senariba nupa aduna mana haibani ba ningthau tenawa ani asida tenawa amadi adum paiduna khotuna chaduna adum tawi koi chatli koi pai aduga tenawa amadi sungleng lengde supai payu yade ai phanak yamna honare mase pahen nama haiduna dum upayu yade seniba ningthau ado ngasagi tenawa sangliba nupa aduna haiba wahai adu taraba tungda angakpa maphang baniba mana maduda leiriba praja pulmak se kauraklaga manti su yauraga mayam duda mana haibaniba karigumba masigi tenawa ase masigi ujeka se pahen bangamba miyoi aduda mana pamjaba karigumba ama aina soidana bigani apamba hayu ai bigani haiduna ngasagi tenawa ado paihandagi mioi ahi ba kya ama lagladuna hona bani ba tenawa ado paina nama haiduna adumapu tenawa ado kana amata paihan bangam da bani ba aloi bada ningthau aduna khandarak bani ba masigi tenawa ase masi pirakpa mioi ado kaurage haiduna ngasagi mana koiba chaluba ningthau gi mafam aduda mana masigi paw ase pihi bani ba piraba kanda maduda leiriba ningthau aduna madugu tenawa ado pirakkiba nupa ado tharak bani ba tharaklaba kanda masagi ningthau adugi manakta yaure aduga masagi ningthau aduna haibani ba masigi tenawa ani sida amadi fajana paire amasina sumpai payu yade masi nang paihan gadabani haiduna masagi matam kharagi matungda ningthau ase lakpani ba mukana laklaba kanda masagi paidana leiramba tenawa ado paiduna leirambani ba aduga mamangdagi paiduna lakpa tenawa ado madudagi mu hina wangna paibani ba ningthau ado madu ubada angakpa maphangmani ba ningthau aduna ngasagi tenawa adu paihalamba nupa adu kaubani ba kauraga hangbani ba nangna matau karamna masigi tenawa se paihalliba haiduna ngasagi nupa aduna khumlakpa wahi se fajana tawlu miyam nupa aduna haibani ba ningthau aina di mana tongliba ugi masa ado ina thanga yangkhatkibani haiduna ikoi miyoibagi punsida nang khanduni yenguba ngasagi tenawa senaba nupa aduna tongliba magi ugi masa ado yanthakaba kanda ma adu paikhreba paiba ngamleba asagi mamangdagi pairamba tenawa aduga gi mo amuk hena wangna paiba ngamliba maramdi ikoi miyoibase kaigumba thabak ama tauge khotge haina khallagasu ikogi comfort zone da ikoina nungaijaba penajaba mafamda leiragadi ngasi tauge hayeng tauge haina adum honaduna leigeniba nangi comfort zone ado nang nungairiba penariba ngahang phone pairaga kuna ka chinda phamlaga pothariba nungai thogiba do madum yam chingdo laitraba matungda khaktada nangna tawningliba nangna painingliba singdo paiba ngamganiba ikoi comfort zone da pham khragadi ikoi se miyoiba se lengning matau adugum nang ngasagi tenawa ado ngasagi ugi masa adu da ma phamduna do adum leibado madumagi hainabi oikhaiba ngasagi ugi masa ado yamthakhraba tungda khaktada ma pare matau asigumna ikoi su implement tawgadabani ba ikoi miyoibagi punsida nangna leiriba comfort zone ado madudagi haugatlaga nang tawniba do ado suduna yengba honaduna yengba nang soiduna success oiganiba so guys thank you so much ngasigi wari asida khajitang phawba kanaba nokoida knowledgeable oiba duga khajitang phawba idea bibiba oiragadi nusibiduna dasanagi channel ase miyamna subscribe tawba kawiranganu subscribe ki button ado nokoigi oina di free oibani nokoigi subscribe amamam nai gi punsida hongbo kya ama pubirakani loina na lakadaba matamda sumasigumba wari kya ama puduna lakpa ngamba oijage matam adu phawagi damakta kainarasi bye bye imagila mansing lapo